अहानबदा मरुबा पाउ इनर लाइन परमिट सिस्टम की फ्रेंड चेक पोस्ट अनि जिरिबाम अमदी मोरेदा हांगदोखरे कंगला मनुंगी म्यूजियम अहुम सेमगतनबा सेंटर दगी लुपा करोड़ मरी पिरकले अथुबदा सेमगतलगनी हाइना मिनिस्टर एल जयंतकुमार ना फोंदोखरे इरमदमदा फंगबा मेडिसिनल हर्बल प्लांट सिंग योखनबा गार्डन अमा सेमगतलगनी हाइना हेल्थ मिनिस्टर एल जयंतकुमार ना फोंदोखरे अमदे नोंगलकता मियोय कया अमना अनौबा चही लिसिंग अनि कुनबु तरामना ओकलदुना चकचा हैजानबगी हराव मथोय फोंदोकनख्रै खुरुमजरे अनौबा चहीना लापदा टाइम्स ऑफ मणिपुर टॉम टीवी की माइकैदगी एलिजाबेथ ना याखा पाउजल पिजरी हौजि पाउ संदोकना पिजरी मणिपुर स्टेट असिगी नोंगचुप थोंग ओइरिबा जिरिबाम डिस्ट्रिक्ट असिगी फॉरेनर चेकपोस्ट ngasiदगी मणिपुर स्टेट पुंबगी ओइना चटनबा हौरिबा इनर लाइन परमिट सिस्टम ILPS असिगी ILP काउंटर ऑफिस अमा जिरिबाम की DC मयांगलंबम राजकुमार IAS SP जिरिबाम मोरांगथेम मूवी सिंह MPS अमदी तोंगान बा CSO अमदी women organization सिंह यावना हांगदोखरै ngasi ILPS office hangdokpagi thoram aduga mari leinana DC Jiribam Mayanglambam Rajkumar IAS na phongdokhibada hawkhiba chahi lisini taramapan asida Government of India na Manipur gi damakta khudol ama Chief Minister N Biren Singh gi luching makhada inner line permit system Bengal Eastern Frontier Regulation 1873 gi makhada purakhrei Guideline asi 31st December lisini taramapanda Manipur gi gazetted fonglaba matungda chatnaba hobani hariba guideline asi DC office SP office amadi mari lenaba authority singna follow tawduna ngak na chatnaba amadi ILP system asigi spirit pandam adu yaunaba honagani haiki main thing dia koi awareness fazana piba masigi guidelines sigi makhada koi form singje kamaina apply tawgani magi rules and regulations na kari no section sing sida karam points sing palli apply torko matam dana aigi documents sing kari hapka dabno haibagi in detail si macha khaina koina khangan ba machangi yes koi apta amada nirak koi jiribam gi oina particular oina koi market mit haidana mayam ama laga koi business person sing market sida phama ko laba lai makoi sing da koi ahan bagi oina koina public ta koi madugi awareness handokpada then form pithokpada kedang challenges ama face tawbadi ai but madugi challenges to koi opportunity ni haina logsi public ta awareness phajana pi na ba koi in depth discussion tawri adaga if required koi even municipality ke side ke so madugi whole awareness to pithokpa matamda mateng koi dum logjagani Hiramasi matangda Jiribam ki SP Morangthem Mobi Singh MPS na phongdokhibada ngasidagi Jiribam district asida hangdokliba ILP office asina guidelines ta piriba norms ki matung ina Assam amadi atai mapalam lomdagi changlakliba tongan ba lalol itik tawba singda amadi vendor singda 15 days ki permit ama issue taw haibagi instruction asi follow tawgani masida sunatana tha taruki regular permit oina lawjage hairaga su DC office tagi form amamam lauraga changthok changsin taunabagi khudong chaba adu provision asida yauri haiki Amoromda ngasidagi Manipur pumba chanaba hokraba inner line permit system ILPS asi Indo-Myanmar gi border town moridasu tongan ba mafam anida Technopole district ki SP TH Bikramjit amadi SDO Irengbam Dinesh Kumar yauna counter ani hangdoktuna system masibu chanaba hokrai Hariba counter ani adu more gate number 2 ge Indo-Myanmar friendship gate ta ama amade integrated checkpost ICP da ama puna counter ani hangdokhi Technopole district SPTH Bikramjit na paumi sing da phongdokhibada
Bengal Eastern Frontier 1873 Manipur Chatnaba Hokhibaga Loinana Manipur Sarkar ki Home Department na Manipur Inner Line Permit Guideline lising tara mapan phone khibaga guideline asigi matung ina Manipur State ta changthok changsin tawriba mafom singda ILPSC ki counter sing hangba hokre masigi matung ina Technopole District ki oinasu border town moreda tongan ba counter ani hangdokre Hariba counter asina state asida changlakliba mi singda permanent resident oidaba sing che ticket kakhangani amadi tongan ba permit makhal mari thokna khaidokli special category permit regular permit temporary permit amadi labor permit ni hariba permit sing asigi matung inda temporary permit asi masida hangliba counter asidagi kakpa hogani hariba permit asi namit 15 ni khaktagini amadi fee oina lupa chama logani hairi mapalamgi changakpa foreigner singidi permit asina consuloi haiki अकोई स्टेट असिदा चंगइबा मिसिंगसिदा मणिपुर की परमानेंट रेसिडेंट नतबगई परमिट असि अकोई कहनजगनी हाइबा परमिट असि मखन मरी थोकना खाई अहानबदा अकोई स्पेशल कैटेगरी परमिट अंदेगी मथंग रेगुलर परमिट टेम्पररी परमिट अमसुंग लेबर परमिट हाइबा परमिट मखन मरी असि मखन मरी असि मनुंगदा अकोई काउंटर असिदा कक्चगदोरिसिना टेम्पररी परमिट असि परमिट अच्छी 15 days की मसीगी फीस ना ₹100 होगी अदुगा हाइबा परमिट सिस्टम अच्छी कोई की मफम से चंगइबा फॉरेनर्स सिंगददी मसीना डील तौरय फॉरेनर्स सिंगदी फॉरेनर्स एक्ट अदगी पासपोर्ट एक्ट अदुगा तोंगान बा फॉरेनर्स का मरी लेनाबा एक्ट एंड रेगुलेशन में आमदना डील तौगनी Kangla manung dalaiba museum ahum semgatnaba center dagi lupa crore mari henba senfam pitharakle kumja lisingani kun January gi ahan bachayol sidagi semgalagani haina art and culture gi minister L Jantakumar na phongdokrai wafam masinga si Kangla manung dalaiba state medicinal board na mapung oiraga semba state herbal garden da iramdam gi oiba herbal medicinal plants sing thabagi thoram da phongdokhibani Minister na makha taraduna state sarkar na Kangla manung dalaiba apikpa museum ahumasi he na fagat na ba DPR semduna thakhiba adugi paukhum oina senfam asi pirakpani haiba wafam kaya phungdokhe hariba museum singasi lamkoi singi oina su pukning huba ngamlagada ba mafam amasu oiragani haibagi achet pathajaba thamli haiba wafam kaya phungdokhe museum macha umle Museum macha si masigi damuta koi 4 some crore madu iamak to na paisa do thadore sanction to re ko DPR thajur budagi thadore amasum paisa release to hore first installment madu tor matun da koi na Kangla gi main Kangla da leiba ito pakung bagi jaga hai jaga se da koi na Kangla koi pa phal la na hai makli museum ama de koi na samla kan gi gate hekchang puda leibi makli museum asi develop ta na madu gi tongan makli ani sima museum ama Delona ada mawangi British period saramba akhoi achoba akhoi ki sang mayam ama macha mayam maintenance of lebising masisu museum ama smart on museum ohum si masisu develop tawna ba habna habi bisa release tawra banina akhoi jail sing manung siri da kuma implement of horani hedana Nakalamaromda National Medicinal Plant Board ki senthang makhada Directorate of Ayush amadi State Medicinal Board Manipur aniga khusam naduna iramda masida fangba medicinal herbal plants sing asi mangkhidanaba herbal garden ama semgalagani haina Health and Family Welfare Minister L Jantakumar na phongdokrai wafam asing asi Kangla manung da laiba State Herbal Garden da anoba medicinal plants sing thabagi thoramda paumi sing da phongdokhibani Mahakna makha taraduna Bharat Sarkar ki National Medicinal Plant Board ki senthang makhada Directorate of Ayush ki State Medicinal Board Manipur na semgat lakadoriba garden asida iramdam gi oiba medicinal amadi aromatic plants sing ningthina yokhalagani chahi ahum mari asigi matungda de thariba pambi sing asi mapung mari faraklaba matungda itihas ka mari leinaba mafam asi hena pukning huraba mafam ama soidana oiragani haiba yauna wafam kya phongdokhi amsi me amno ubire ya masida maman tangba ina maming tagraba na trakan tadri me amam yauri de loina sigi si masi pipi de chenthang macha se si makha ta akoina hojik se structure macha ma akoina uriba greenhouse ki type de loina maning damu anu sagali singasi nubin ni humni ki manung de lorani in short fast food manung de masi phajana akoi sabal loirani da manung de yaur to se fogging
tawbi aba ti loina pambi da tin kang ta ba madu hat pa ya ba masu matu ising chai bi aba makal pot sum mati sarane masida koina amuke hena mawong ta ba makon da hen develop to mawong da koina afam makal ki pambi ching thana ba bi pandam ma koina lokut ba na habitai ti maduga iroina na koina masi lakatu chai ama ani si manung siradi thari pambi singji hek apik pri thavni no man chokolak pa mature de hawji masida matam changmanina naturally it will take 2-3 years matum changani adu matum manung dadi jing mapung marai phaba makal gi khoina uwa pa me makal gi tourist live kangun da khoina utpa ngamba utpa pamba makal gi mi acho makal harbil gan oi kani ya na khoi asa to yem sung leiba khoi lai myam khoi laing tholai mi myam leiba jaga sida khoin thaje banina shona chu khoi bu jamji kani khale khoina khonna ba lepe ade na mad mai to na mad haijari Nakalamaromda Manipur State Medicinal Plant Board ki CEO Dr. A. Guneshwar Sarmana Garden asida iramdamda fangba medicinal amadi aromatic plant makhal chamagi mathakta thanabagi pandam thamli haiba wafam kayama su phongdokhi कानरिबा पाम्बीसिंग असे मांगिबा तारगदि अखोय सिजनबम लेरोइदोइन अदु अरे ताडे मसी छात्रसिंगदा स्कॉलरसिंगदा अदुगा अतै सेक्शन कयादा मसीगी अंडरस्टैंडिंग से मसी थमननबगी दमकता नेचुरल गी खनकाइदनबा मांगिदोरबा अखोयगी रिया मेडिसिनल एंड एरोमेटिक प्लांट्सिंग से योखतपा अमा अहुम सुबदना हारिबा पाम्बीसिंग असे अखोयना जाम प्लाजम हाइदना कईगुम पाम्बी से मांगी बतारगदी पाम्बी अमा लेहौरगदी मदुना मथंग ताबदा अखोयना प्रोपेगेट तौननबगी मदुगी कंजर्वेशन जुनी अदुना मसीना इरोय लोइनना अखोयना पब्लिक दैदा हिदा कानबा मदुगी अवेयरनेस पीबा लोइनना हाइबा पोसिना अखोयना लार्ज स्केल दैदा मसे कल्टिवेशन तौबा इंडस्ट्रियल लेवल दैदा अखोय करी तौबा यागदगे हाइबदुगी सम न्यूक्लियस इंफॉर्मेशन शोकेस मफमदुनी हाइबदु अदुनी अइना थमजरिबस अनौब चाही लिसिंगनी कुन लाखपदा लमदम असिगी तोवान तोवानबा पिकनिक स्पॉट सिंगदा मियोय कयाना अनौब चाहीबु तरामना ओपगा लोइनना चकचा हैजानाबा पांथोकनरी लमदम असिगी लम कोइफम सिंग मरुओइना सेकमाई तुरेल मपाल अंड्रो लेमराम यावना मफम कयादा कांगलुप सेमदुना चकचा हैजानाखी अनौब चाही 2020 यामना यूनिक ओइबा चाही सिने लाखपसिदा अइना मणिपुर प्रजा पुरुमुक्ता अफबा नुंगाई याइथबा मणिपुर अमगी दमक विश तबजरी अदुगा अखोयगी समाजसिदा अखोय हराउ तयाम्बा इन्वायरनमेंट को नुसिबा अखोय पुन्ना अखोय तुंगी फ्यूचर की दमक खनबा समाज अमसु लाइबा 2020 सिदगी नसी हाइना राबिल तो नाखलमरोमदा कुमजा लिसिंगनी तरामापन लोइखिबगा लोइनना अनौब चाही कुमजा लिसिंगनी कुन लाखपगा इरोइनना लमदम असिगी मियामना अनौब चाही असिबु तरामना ओकपो ओइना मफम कयादा चकचा हैजानाबगी थौरमगी सरुक अमो ओइना इम्फाल वेस्ट सिंगदा दामदसु पांथोकनखे सिंगदा दामगी अकोइबदा ngasi मणिपुरगी मफम कयादगी चाक चानबा लाकनखे अमरोमदा नोंग चुरकपना लाकलिबा मियामदा खुदोंग चादबा कयासु मायोकनहनखिबगा लोइनना ममांगी चाही सिंगा येंगनबा मतमदा मी लाकपगी चांग यामना हंथखि लोइनना पिकनिक स्पॉट अमा ओरिबा मफम मसिबु लेंगाकी माइकैदगी अखनबा मिटियेंग अमा चांगदुना सेमगत हनिंगबगी अपांबा कयासु फोंदोकनरखि हिरामसिगी मतंगदा टॉम टीवी के अखनबा पाउदम अमा अखोना हौजिक लाइसरिबा मफम असी सिंगदा दामगी पिकनिक स्पॉट अमा ओरिबा मफम असिदनी मफम असिदा ngasi अनौब चाही हाइबदी कुमजा लिसिंग अनि कुन्ना लाखपगम इरोइनना लमदम असिदा लैरिबा इरेसा सिंगना चकचा हाइजानाबगी थबंग मफम असिदा कन्ना चथरि मफम असिदा चकचानाबा लाखप सिंगना ngasi नोंग तासलकबदगी अवाब कया मायोकनबसु कोंगाय मद लैरि मफम असिदा चकचानरिबा सिंगना मची दा तासिनदुन लैनबना ngasi gi चकचानाबा सिगी अचौबा सक्तम अमा ओइबगा लोइनना अखोइना हौजिक मांगदा लैरिबा मफम असी अखोइगा इरोइनना लाकमिनगी मफम अदुने मफम असिदा करी इंजांग थोंगिबा दुगा नोंग ताबसिगा मरी लैनना ngasi न्यू ईयर सेलिब्रेशन तौरिबसे कदाई फावबा नुंगाई नत्रगा नुंगाइते हाइबदो मखोइगी मोड अमुक लौबिनसे ऑटो मनुंगदगा चकचाबसे पिकनिक लागा अखोइना तोंगपो ऑटो मनुंगदा करी वाखल फावे नुंगाइबजु फावी करी हाइदुनो अमता हायो नंजु नुंगाइतेदा नोंग सुबजे कमाय नुंगाइदुनो मी हराउरोनेना लाइनि ngasi निमिसे अतांगबनि न्यू ईयर गाइजे अदु समाय नोंग सुदि योनो लंपाक्ता केना लांगना इसैगा सा सा तौदि सा फंगदरबनेबा अदु ओक्तोंगो नुंगाइतेबा साबसे साबदि साइबा हबों खंगदि हाइबा अस केंदि याम खेनारे नोंग ताबसिदा नुंगदि याम नुंगाइबा गाइ मुदो चाबजे हानबनि ngasi gi nong tabasina yam nungaitre tabakse yamna nungaigedabdaba ado chai guningi aidi chasinga adum challeba ado ngasi ju nungaigedra araga
ꯅꯣꯡꯁꯤꯅ ꯄꯨꯔꯥ ꯍꯥꯠꯈ꯭ꯔꯦꯅꯦ ꯈꯦꯅꯕ ꯍꯥꯏꯕꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯣꯡ ꯆꯨꯕꯁꯦ ꯁꯤ ꯈꯛꯀꯤ ꯋꯥꯅꯤ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯑꯝꯇ ꯂꯩꯇꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏ ꯑꯗꯣ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡꯗꯣ ꯑꯩꯅ ꯈꯟꯕꯗ ꯈꯤꯇꯪ ꯋꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡꯁꯦ ꯑꯗꯣ ꯍꯟꯗꯛ ꯆꯨꯔꯤꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯦ ꯈꯤꯇꯪ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯑꯩꯁꯦ ꯖꯥꯠ ꯖꯥꯠꯅꯤ ꯆꯥꯎꯈꯠꯂꯛꯑꯗꯤ ꯖꯥꯠ ꯖꯥꯠ ꯊꯣꯛꯂꯛꯑꯦꯅꯀꯣ ꯍꯣꯏ ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯗ ꯇꯧꯕ ꯉꯝꯍꯧꯗꯕ ꯊꯕꯛ ꯍꯟꯗꯛ ꯆꯍꯤꯗ ꯇꯧꯒꯦ ꯀꯥꯏꯅꯒ ꯈꯟꯕ ꯊꯕꯛꯇꯤ ꯀꯔꯤ ꯀꯔꯤꯗꯤ ꯂꯩꯔꯝꯃꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯃꯣꯠꯇꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯈꯤꯇꯪ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯅꯕ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯉꯤ ꯑꯩ ꯋꯦꯠ ꯍꯟꯊꯍꯟꯅꯤꯡꯉꯤ ꯋꯦꯠꯁꯦ ꯐꯖꯅ ꯍꯟꯊꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯖꯩ ꯑꯗꯣ ꯑꯩ ꯋꯦꯠ ꯍꯟꯊꯅꯕ ꯑꯩ ꯍꯥꯟꯅꯁꯨ ꯇꯧꯖꯩ ꯇꯧꯕꯗꯨꯕꯨ ꯍꯦꯟꯅ ꯑꯩꯒꯤ ꯑꯦꯛꯁꯔꯁꯥꯏꯁꯀꯨꯝꯕ ꯑꯗꯩ ꯀꯩꯅꯣꯒꯨꯝꯕꯁꯦ ꯑꯩ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯍꯥꯟꯅꯁꯨ ꯇꯧꯏ ꯇꯧꯕꯗꯨꯕꯨ ꯑꯣꯚꯔ ꯑꯃꯨꯛ ꯍꯦꯟꯅ ꯇꯧꯁꯟꯒꯦꯅ ꯈꯜꯂꯤ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯀꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯤꯁꯤꯡ 35-30 ꯑꯗꯨꯝ ꯇꯥꯕꯗꯤ ꯀꯨꯝꯁꯤꯗꯤ ꯑꯗꯨꯒꯤ ꯃꯤꯗꯣ ꯌꯧꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯥꯗꯦ ꯂꯨꯄꯥ ꯂꯤꯁꯤꯡ 9,000 ꯇꯥꯔꯝꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯑꯩꯈꯣꯏ ꯁꯤꯁꯦ ꯄꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯝꯕꯤꯕ ꯌꯥꯕꯁꯤꯗ ꯁꯔꯀꯥꯔꯁꯤꯅꯀꯣ ꯑꯃꯠꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦꯕ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯦꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯁꯥꯖꯗꯧꯒꯤ ꯇꯦꯝꯈꯥꯏꯖꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯁꯦꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯉꯁꯤ ꯀꯨꯝꯖꯥ 2020 ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯂꯥꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯣꯡ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯛꯆꯥꯅꯕ ꯂꯥꯛꯏꯕ ꯏꯟꯖꯣꯏꯃꯦꯟ ꯇꯧꯕ ꯂꯥꯛꯏꯕ ꯀꯌꯥꯒꯤ ꯃꯐꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯍꯜꯂꯕꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯔ ꯀꯌꯥꯅ ꯇꯦꯟ ꯄꯤꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯃꯛꯄꯨ ꯂꯥꯛꯏꯕ ꯆꯥꯛꯆꯥꯅꯕ ꯂꯥꯛꯏꯕ ꯀꯌꯥꯁꯤꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯗꯤ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯡꯗꯥꯒꯤ ꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯆꯪꯕ ꯊꯣꯛꯂꯒꯗꯤ ꯃꯐꯝ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯐꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯀꯌꯥꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯆꯥꯛꯆꯥꯅꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯀꯌꯥꯅ ꯂꯩꯔꯤꯕ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯗꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯍꯔꯥꯎꯕ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯁꯨꯅ ꯍꯥꯏꯅ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗ ꯇꯣꯉꯥꯟꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯀꯌꯥ ꯄꯤꯅꯔꯛꯂꯤ ꯀꯦꯃꯦꯔꯥꯃꯦꯟ ꯂꯣꯌꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯌꯥꯏꯐꯕ ꯃꯩꯇꯩ ꯈꯥꯔꯤꯕꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯤꯡꯗꯥ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ Singzu Festival 2020 from 28 December 2019 to 6 January 2020. Festival asigi manung chatna Thangta blood donation camp, mukna painting competition, musical night, solo dance competitions, Likon Miss Singju Queen 2020. Lamdam asida khundaminariba furup kayagi cultural programs su pangthokjaragani. Singzu Festival 2020 Singzu Festival 2020 lamdam asida khundaminariba isna punamakna soidana saruk yaba lakpiyu. Wangjing Kodong Popi Lampakta pangthokjaragani. Lamdam asigi miyamna saruk yabiduna festival asibu mapung phanbi. Dakshila Institute admission open. Courses on offer. Dakshila Capsule NEET for NEET 2020 eligibility 12 pass. Duration 3.5 months and course fee is 1,214 per month per subject. Batch starts on 13th of January 2020. Dakshila Capsule JEE for JEE 2020 April session. Eligibility 12 pass. Duration 2.5 months and course fee is 1,667 per month per subject. Batch starts on 13th of Jan 2020. Dakshila Crash Course NEET for NEET 2020. Eligibility 12 pass and appeared. Duration 1.5 months, 45 days approximately, and course fee is 1,667 per month per subject. Batch starts on mid of March 2020. Admission free for super achievers like position holders in 10 or 12 any board exam, 85% and above in 10 or 12 in any board exam, 75% and above in HSLC for the students of Heritage Convent who are eligible to take NEET or JEE 2020. Hurry if your dream is to become a doctor or an engineer. What are you waiting for? For more details, please contact Takshila Imphal branch at Takshila Heights, Thamaiban DM College Road, Imphal. Scan the QR code for online.
Admission open for Grace Cottage Academy Kakching. CBSE da affiliate tauraba Grace Cottage Academy gi admission hauzare. February tang ahum dagi regular class hauzaragani amadi lakliba January gi tang ahum dagi class 9 gi foundation course amadi class 10 gi question nature nainagadauri masida mahirui singna saruk yanaba khanganjari. Nupa nupi gi tongan ba boarding su laizai loina na bus amadi winger service Kakching Funal Kairak Langmaidong Palel Sora Tekcham Tentha Wangjing su laizai. Hena akupa marol ki damak contact tobiu Grace Cottage Academy Kakching contact number 9366424189. Khurumjari lamjingba finance na makal khudingmaki gari sing haibadi 2 wheelers 4 wheelers commercial vehicles amadi commercial equipment singeba loan pizari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani amadi adom gi achin ba thu bagi damak mayamna wabiragano makal khudingmaki gari ke asu bandan lauzare. Christmas ke oiba khadaba offer su pizari. Akupa marol gi damakta lengsin birau lamjingba finance Nagamapa Rims Road opposite Nitainanda Temple natragana lamjingba finance uripok hawam diwan lekai. Ekoi gi phone number 6909959834 da contact tobiro. Break matang da taram nong chari makhataba pau pizari. State amadi national ki thakta footballer kya puthokraba TH Birachandra Singh Football Academy na football sanaroi sing pukning thogaladuna masana asibu yokhalakpa chahi kun surakpaga iroinana ngasi Imphal West Taubungkhokta leiba academy asigi sports complex sa sanaroi singi pukning thogaladuna sanabagi machak mathum yenthokpaga loinana ingkomjali seni kun lakpada academy asigi calendar form bagi thoram pangthokrai. Thauramadu Saruk Yakiba Mayai Lambi College ki Hanagi Vice President Dr. L. Sasi Kumar Nahai Layo Ikraba TH Birchandrana Hinglingai Matamda Mahakna Pamjaramba Football Masana Sibu Ngasi Fauba Mahaki Machanupa TH Krishna Tombina Academy Amagi Thakta Pukhalakpa Si Lamdam Masigi Oina Yamna Laibak Phabani Academy Asina Football di Sanajaningba Taubatabu Sananaba machak mathum leiba ngamchadaba sanaroi kayada lemna sanabagi khudong chaba piduna lakli masimak sanaroi singi khunai asida TH Krishna Tombi ki achoba khudol amani haiba wafam thamki Birchende Academy se aikoi mamang da so aikoi veteran gi kenoda champion bhau oi logi bese masi aikoi hona zaman magi macha singna magi huiroi macha singna hona zaman gi chap chaba pawdum do masi thabo oin utpase ngasi mapung phab oi ngamagani masi makha tarakpada 2020 gi mathang dagi di henna masak thokpa ama soide orakani habase ai achep thajabani soidena su oibo oisinu habagi khudingmukta isori mapum daina punemjeri Khungangi Chakwa Thaurang Kayada Mating Pangbang Ngamnaba Thobal Amadi Charangpat Mamang Leikai Naha Oiraba Singna Punsinduna Semkiba Manipur Imagi Changdam Nafam Oiba Nacha Singh Mayon gi Taret Shuba Foundation Day gi Thauram ngasi Charangpat Mamang Leikai Polo Ground da pangthokrai Thauram aduda Wangkhem Kendra gi MLA K Mega Chandra Charangpat Jila Parishad Member PH Heramani Social Worker K Jivan K Bhaveshwar Amadi KH Premna na Athoiba Mithunglen Singh oina saruk yakhi Tharom gi saruk ama oina Maicho na Thobal Wangbal da leiba All Age Home gi ahal oiraba ahal kuntaret yauna punna ahal oiraba mioi chani ga yankhaida khudol post sing tamkhi Athoiba Mithungi warol piraduna MLA Mega Chandrana ahal oiraba amadi sotharaba kayabu tengbang bagi damak Maichonbu apenba phongdokhi loinana lakliba Mars tha fawbagi manungda MLA Local Area Development Fund dagi lupa lakh kuntra kaithoktuna Charangpat khul manung fawduna chatliba arong turel gi khongbal semjinnaba honaragani miyamna su mateng pangbiu phongdokhi Anauba chahi lakpaga iroinana hairo kendra da leiriba miyam pumnamak mayai kaba nisa dagi lapna leiduna masa mau faba tinjang kaijang daba kendra ama oina leirasi haibagi paujel ga loinana ngasi kendra sigi MLA su oriba Manipur lenga ki Education Minister Dr. Thokchom Radesh yamna luchinglaga miyamna lamjen chenkrai Prime Minister Narendra Modi ki Fit India Movement ki saruk ama oina BJP Hairok Mandal na sillaga pangthokhiba lamjel adu Hairok Kendra gi manung chanba Laurembam Chinglak tagi Nongpok Sekmai gi Nesa Ground Fawba chenki
Thauram aduda lamdam adugi masak naiba miyoi kya su saruk yakhi lamjen aduna nesa ground da thunglaba matung miyamna yoga masana gi tongan ba demonstration kya su utkhi lamjen aduda saruk yaraduna Minister Rajesh Yamna hai ikai khumna jaraba India gi Prime Minister Narendra Modi gi Fit India movement bu sawatchaba oina hairo kendra gi miyam pumnamak mayai ka ba chinjak tagi lapna leiduna masama ufana leirasi haibagi pandamda lamjen asi sinjabani Aikoi isa fatana khunai ama masama ufan ba ngamloi Jakhot thaurangi thabak paikhat pa ngamloi aduna ihan hana isa hakchang fana lehen batai Amaromda anoba chahi asida hairo kendra asina mangzil tharaga mayai ka wachinjak tagi lapna leirasi haiba paujal pibo oina lamjel asi pangthokpani haiba yauna wafam kaya phongdokhi Ungang sangang hauna lonset sira maming leiba sana khona bada maming leiba adu ma lamdam picture adu ma lamdam amani madugi sanabi adu gumba lonset mayam do madu ngak paisi akoi gi thoni haura iba ngang singda afaba lambi tambi ba ibse akoi na afaba tawro makoi nungsi naba jat bijat khai daba party khai daba Congress BJP CPI ai ba khai daba sab manaba khunai amaga nungsi na yam phajana santi oina leiba adu ma khunai ama oyan bada isor mateng pangwi sanu adu mayam punong na akoi santi leiba afaba hero kendra gi samaj ma semada saruk hanagi yabiba adu khare ni yabiraga Manipur khwaidagi phaba kendra ma oilasi Ngasi Manipur Food Industries Corporation Limited MFICL gi Vice Chairman Oriba K Sarat Kumar Singh gi jiribam ki Vidyanagar da leiba mahaki sangai da paumi singa unaba mada anoba chahi lisingani kunna changlakpaga mari leinana yaifa pauzal pirakli mahakna haikibada anoba chahina lakpada jiribam amadi Manipur da leiriba tongan ba community khuding makta mahaki maikedegi nunga yaifa ba pauzal pizari Thogdok wathokna thankraba lising ni tarama panloiraba matungda lising ani kun anauba numit asida angan ba yukta malem sibu chamthok pire hairaga anauba awonba Manipur awonba jiribam ama puraknaba ishor gi mafamda khurumjari haiki Masidike holiba 2020 ya awonba numit asidagi angan ba yukta malem sibu chamthok pire moonda kriba Nunggu sina, manggal leramba, umur nak kaya pun nama sendok tu hari dah, anoba, awan ba Manipur ma, awan ba jadi mama, kurang nak bidang kita sona kau ita blessing tu bini hai na, lalu sebagai loina na, sekarang anoba saya sini lak pada Manipur dah lebih pada penuh kia pemanggal penerbit hari ni sore maupun kolom dari. Paugi Marathon atin ba break amamok lozari 2020 anauwa chahi asi na lakpachida ayangna Manipur gi praja khuding makta simi tami isil inau maitai pangan leiriba punna leminariba akoi punna makta ayangna yaifa mangon pijari nauya pakhang lakpa kendra da leiriba akoi gi praja punna makta so Aigi magi degi yaifa magol pijari nauriada leiriba praja punama anaya yawidaba mithoi mihenba oishunu haidara aina mangola siba nijari Madeline Ambulance Service Manipurna pung kunmari chupna miyam gi seba tawjari ambulance service asina miyam da pizari ba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yumthang nariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yarba air ambulance ki service asina chingbani Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak sep tawshin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu Menta Events is organizing Menta Fest 2019-20 from 31st December to 9th January 2020 at Waroi Garden, Laimaram. Co-powered by Kangla Construction in association with Career Info Solution. Enjoy the indigenous foods of Sekmai, Andhro, Laimaram, and many others. Experienced international chefs from across the globe. 10% off barbecue nights, bye-bye and New Year special. Tickets available at the following stores. Come and explore the beauty of the garden. Menta Events,
to rejuvenate the economy of Kangleipak. Admission open. Board of Secondary Education Manipur na recognized Toraba Royal Academy of Science Wangkayem Falgi Academic Session 2021 gi Mingjanabagidama Class 6 tagina 10 faubagi form thaba hauzare. Afaba Satra Laser Day Afaba Satra Putok Jabani Akupa Marol Gidamak Academy Office ta contact to. Breaking metong dataram nong chari makatawa pau pizari. Khomdon Educational Blooming Institute kebi charang pata Atal Tinkering Laboratory amangasi Manipur lenga ke Education Minister na hangdokrai. Niti Ayog National Institute for Transforming India ki makhada Atal Innovation Mission AIM na Bharat Pumbada leiriba mahiroi singbo innovative amade entrepreneurs ki lamda hena fagatpa ngamnanaba paikhalakpa khongthang ama oina ngasi kebi da Atal Tinkering Lab ATL hangdokpagi thoramda Education Minister T.S. Radishyam KB ki founder Ketrimayum Khomdon Singh Additional District Magistrate Thobal L Radhakanta ZEO John 3 Thobal Arambam Anil Kumar Upadakshya Thobal T Nungsi Singh amadi Robotech Private Limited Manipur ki Business Development Manager Karam Asini Kantana mathang sitna athoiba mithunglen thoramapu amadi akhanaba mithunglen sing oina saruk yakhi Athoiba mithunglen gi warol piraduna Minister Radishyam na hai miyoiba jati aikhoina leiriba fawba malem asida lepa leitana ahongba purakani Ahongba sing asida aikhoigi tungi mirol oirakadoriba angang singsu saruk yaba ngamnaba innovative idea sing putoktuna miyam gi kananaba thabak thoram sing tawbada ngasi hangdokliba Atal Tinkering asina yamna chawna kanaba piragani haike Gari se driver na thawra roiba automatic thawgre driver ya or roiba hojik hauna reba sigu mayam lai se akoi gi angang sing na du wakhal lu yahogdradi adugi wakhal mayam thokra anu ba kai gi lakpa ya se khalla lawdragadi lakda punsi da atai jaga da leiba angang sing ga akoi compare tawbada ngamro akoi yamna makha da sa lehorani aduna sigu laboratory se yam dakar oi Wabagai Kendra ki manung chana laiba Mantak Village ki ahal singda United Development Committee Wabagai Assembly Constituency UDC WAC na ngasi anong bachahi ki oina blanket khudol tamkhrai Mantak Village Community Hall da pangthokpa tongan ba masak naiba kayana ya saruk yakiba thauram aduga mari lainana UDC WAC ki convener MD Riyajuddin Aribam na hai anong bachahi asina lakpada lamdam masida tangdu laitaba Jati Bijati gi wakhal thadok naduna amana amagi mateng pangnaduna chakhat maikaida yang na chatpa ngamba oirasanu haina ahal singda khudol tamjaraga yaifa mangol nijaki Pidri handak gisina ihan hanba wena kasi ain jip ain uriba khangiba asimungaire haina ahan beni haina jip amu oina makoidagi hena thakatli matungnasu asukumba thabak afaba saukhatpa lag paibiraknaba pubiraknabagi damakta makoidi chohanana thakachari Yaripong ningthongnai mayai kaba nisa chaba yonba pusilakpa amadi chasilakpa pumnamak thingnabagi pandamda apunba miyam yoiba rally ama ngasi ayo NYO Club mamangdagi khongsanke rally asi ningthongnai gi apunba club mari NYO IYDO SODO amadi CPC na puna sinjabani Chinjang kaisang dabat taru tanan ba Manipur khunai ama sembadak mayai kaba nisagi mayokta changsinba khongjang amagi manung chana rally asi sinkhibani khungang asigi mayai kaba nisa maru fangna muthatkadabani haiba pandamda ningthongnai gi ima mari yauna chatkiba khongchat aduna miyamgi oiba apunba mifam ama famlaba matung apunba warep khara lauki Bisnu Naha Youth Federation Yaripong BYFY ki nauna saba building Sanglen Wangkhem Kendra ki MLA ke Mega Chandrana hauna bimatung inangasi Sangaba ka loina na miyam da khusina kray Sangaba ki thoram aduda MLA ke Mega Chandrana athoiba mithung oinam Gauradas Maiteina Thoramapu amasung Laishram Subhas Chandra Councillor Ward Number Yaripok Municipal Council na akhanaba mithunglen oina saruk yakhi
Thorom aduda wangang laduna MLA K Mega Chandrana ngasi sangariba BY gi sanglen asina Federation asigi thabak thoramda hena mapung fahan baga loinana miyam gi oiba thabakta hena mai pakna paikhatpa ngamlagani haiki panbaya ngasi sangariba sanglen asi matam kuina loishinba ngamdana leirambadagi Kendra asigi MLA K Mega Chandragi Local Area Development Fund dagi mateng na saba loishinbani aduga BY Garden asisu Local Area Development Fund dagi semgatpani loisilakpada maruba paw amuka napizari Innerline Permit System gi foreign checkpost ani Jeribam amadi Moreda hangdokrai Kangla manunggi museum ahum semgatnaba center dagi lupa crore mari pirakle athubada semgalagani haina Minister L Jantakumar na phongdokrai Iramdamda fangba medicinal herbal plants sing yokhatnaba garden ama semgalagani haina Health Minister L Jantakumar na phongdokrai Amadi nonglagta miyoi kaya amana anauba chahi lisingani kunbu taramna okladuna chaksa haijanabagi harau mathoi phongdoknakrai Ngasigi oinadi TOMTV na pizaba Manipuri Paulo Zare miyeng tabiri besingbo amukana kurumzari